President's role muthalaga popular government ama lingnaba maike kyadagi kana lawringai chiraga sida Congress na Mla Shing Resign Touraga Meekhal ama Pangthoklasi Haina Torakpasi Power Meehoubani mayek senglaba khudamni haina Manipur Democratic Alliance ki convener MOIRANGTHEM TOMBI na phongdokre leibak asida hojik thokliba charangnaba sigi matangda center gi luchingba sing unanabagi khongcharamaga mari lainana ngasi Babupara de leiba Sip Sena Manipur gi office ta pangthokiba pawgi mifam amada wafam asi mahangna phongdokibani mahangna hai chahi ani helaba lanasina Manipur gi miyam asi kham thengna ware masigi mathakta pyar thamjilakba ising ichauna chingba kayana awaba pibam amada lairibani Pibam asida miyamna popular government ama athubada semgadabani haina lawringai chiraga asida Congress na phongdorakliba wafam asi Power Meehoubani hanagi Chief Minister Nongthombam Birana Chief Minister oiringaidana Chief Minister famdagi resign tau President's role thamo haiba Chief Minister resign tauraga President's role thamlagana BJP MLA punsilaga popular government ama semu amuk haiba haujikna amuk MLA Shing Resign Touraga Meekhal ama Pangthoklasi Haina amuk haiba asigumba Congress Party na chatharakliba political gilalong asi Manipur miyam na bab taba ngamdre MP election mamangdana wa ama ngangba election mai pakraba matungdana haikiba wa ama tathabak to onthoraktaba hauji wariba pibam asida Congress BJP hunabagi matam natre Manipur kan bahaiba wafam asina mangda thamlaga puna changsidwinasi leipaki chiraba tanfam asida wakai tobigano haina mahangna makata ki Hojik Manipur ki miyam sina wari bisi aikoi Corona COVID sahi ni mu aikoi wakre sahi ni mu na aikoi ki leiriba aikoi ki community ani complexi sahi ani makai phajal ka dore masigi mathak sida president rule masigi mathak sida apaspa masigi mathak sida ising aikoi ki futtaru pang ising thumiba sigumba aikoi ki state sida election namuk tawnab demand tawba PR thamnaba amuk demand tawba adu popular government amuk thamnaba demand tawba madugi pakhum moina amuk BJP na amuk madugi pakhum amuk khumnaba aduga Congress amadi BJP gi marakta miyamna wari sigi asigi awaba sigi pot amarom da sataba moi gi leiba Congress ki MLA manga duna hujik election halakan da government semangam dori bro lakadori ba 2027 gi election sisu National Democratic Alliance ki kangbu na punjin ba adugamba center da sulai gini state sul sulai gini masih heta hajin manate